Dear Manipur YouTube channel subing bir pemain pum nang pu amuka na taram lok seri han badem na maru iba pawa makang la paw dagi lokachage logi wang mada sang kibe Myanmar masa tarit madam dahlan kre lamdam asida aini ya da sang sila kibe mitup sing kanduk tuna madam dahlan kina ba sarkar asina pai khalak kibe thawrang ki saruk amoina ain kain na ronda sang sila kibe Myanmar masa humdra ga tarit ki munung da tarit ahan ba face ki oina masa gi maram da halan kre Presna pang pawgi matung ina ngasi pung tara rum tabado Myanmar masa tarit redu Imphal International Airport gi helicopter amada India amadi Myanmar ga taina pa more da puki bani matung da mission officer amadi more gi STPO gi kuthang da Myanmar authority da kusin nakibani hairi aduga mathangi update asana hijack tawkiba truck mai tharam le mioi ama bom ani ga kona na fagat khre more da leiba commando singi Berek sanaba lengwai pubani haiba driver amadi handyman Tamthina Fubagi matung hijack tawduna pukiba truck dipper adu mai thadoklam le hairi hijack tawkiba truck adu gi khongul libagi thabuk ngasi ayuk sa tharakpada moregi bypass lambi gi mafam amada mai thadoklam kibani truck adu gi ayamba saruk mai na tumna sakre thawdok asigi mari leina chenaba na ba miyo sing phagat na ba makha ta na manga suba AR gi tim amana thiba humbagi thabuk sa thabada ngasi pung nipan ga makhairum tabada bypass lambi gi sikim village marakta miyo ama IED ani ga kona na phagat bangam khre farba miyo du gi maming Solan haukip Elias Lolin chahini pu apukpa khel khomang haukip kawi mori gi mission beng dagini thaudok asigi matang da police na case amada khotpaga loina na thaudok asida makha ta na senaba music phakat na bahut nari hairi